ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯇꯝꯗꯅ ꯑꯗꯨꯝ ꯊꯕꯤ ꯅꯨꯄꯤ ꯃꯆꯥꯅ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯂꯥꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯕ ꯑꯣꯐꯤꯁ ꯆꯠꯄꯗ ꯆꯥꯛꯁꯨ ꯅꯪꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯇꯤꯐꯤꯟ ꯊꯪꯉꯦ ꯁꯦꯜ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦꯗꯅ ꯈꯪꯉꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯦ ꯑꯣꯠꯈꯥꯏꯒꯦꯕ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯇꯥꯗꯦ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯃꯌꯥ 다 그대로게봐. 너는 좀 서울들한테 내리시면 가리기로. 어이 상황들이 너무 사육지가 있다 보다다이냐. 가리기로 쑥 푸는 거 먹듯이나. hꯧꯖꯤꯛꯇ ꯉꯝꯃꯛꯇꯕꯅꯦ ꯍꯧꯖꯤꯛꯇ ꯈꯪꯗꯦ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯀꯌꯥ ꯐꯥꯎꯗꯦ ꯑꯗꯨꯅꯅꯦ ꯆꯥꯛꯇꯨꯃꯗꯤꯅꯦ ꯅꯆꯟꯅꯨꯄꯤꯁꯦ ꯈꯔ ꯊꯣꯡꯍꯜꯂꯨ ꯏꯟꯖꯥꯡꯗꯨꯃꯗꯤꯅꯦ ꯌꯦꯟ ꯊꯣꯡꯕꯗꯨꯒꯅꯦ ꯉꯥ ꯊꯣꯡꯕꯗꯨꯒꯅꯦ ꯑꯣꯟꯂꯥꯏꯟꯗꯒꯤ 어ꯣꯗꯔ ꯇꯧꯈ꯭ꯔꯒꯦ 시간이 보내. 남구나 사람한테 하려가 왜너왜 나 통우에 통고. 하. 왜너왜 나 통우에 통으로. ꯍꯣꯏ ꯏꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯑꯍꯥꯎꯕ ꯆꯥꯒꯗꯕꯅꯦ ꯑꯍꯥꯎꯕ 다시 비싸고는 그렇게 보았어. 이장부들은 너는 나 통우에 통고 얻었다 그래. 되게 놀라지. 저로 있는 거는 우리 통도로서 썼어. ꯑꯣꯔꯗꯔꯗꯣ ꯆꯥꯛꯁꯨ ꯌꯥꯎꯅ ꯇꯧꯕ ꯌꯥꯕꯅꯤ 저기 뭐. ꯅꯨꯄꯥꯕꯨ ꯑꯃꯠꯇ ꯅꯠꯇꯦꯅꯦ ꯏꯟꯗꯤꯌꯥꯒꯤ ꯆꯅꯤ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯄꯥ ꯂꯣꯏ ꯁꯨꯏꯅꯦ ꯍꯣ ꯑꯗꯨꯒ ꯃꯌꯥꯝꯕꯗꯨꯕꯨ ꯀꯔꯝꯕꯗꯨꯕꯨ ꯂꯩꯇꯣꯏꯒꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯣꯛꯆꯔꯕꯗꯣ ꯃꯤ ꯐꯠꯇꯕꯗꯤ ꯐꯥꯏ ꯃꯤ ꯑꯐꯕꯗꯤ ꯋꯦꯜꯀꯝ 이놈아 ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯅꯦ ꯌꯥꯝꯅꯅꯦ ꯌꯦꯛꯁꯟꯕꯤꯔꯛꯀꯅꯨ